MBBS Abroad Seminar. Spot admission and interactive session at City Convention Center on Sunday, the 7th of August from 9:30 a.m. to 5 p.m. Meet the representatives of top universities from Bangladesh, Kyrgyzstan, Kazakhstan, South America, Russia and many more. Organized by Forward Global Consulting Private Limited in collaboration with Education Abroad and MBBS Admission Expo 2022. For registration, call us at 98622-83509 or 6909-374-625. अहानबदा अरोइबा पाव पुलिसना फाजन किबा असुमगी लुचिंगबा सिंह थादोकदबनी हाइबा डिमांडा असुमगी मतम कक्तबा इकोनॉमिक ब्लॉकेट हौक्रे लेंगा के ऑफिस सिंह सोलोंसन बगी थबकसु हौरे खुरुमजरी लक्ष्मी कोंखाम हौजी अयुके ममी टीवी न्यूज अपडेट पिजरी पाउ सदों पिजरी ngarang da loisin kiba taranithoi suba Manipur Legislative Assembly gi nongju mifamda Autonomous District Council Bill 2023 puthou amasung police na fazan kiba asum gi luching ba sing thadokadabani haiba dimanda All Tribal Students Union asum gi matam kaktaba economic blockade changsen ba hokrai chingi district sing da leiba lenga ke office sing so sholonsin bagi thabak so haurai Asumgi Vice President Benlalil Khautena tongan ba district sing da leiriba lenga ke office sing picketing taunaba khangan khibagi matung ina ngarangdagi Chandel district ta leiriba asumgi volunteer singna Chandel district headquarters matam kaktana tingzinbagi khongjang changsin ba hokrai asumgi mari leinaba unit amadi organization singna konma mafam singda economic blockade akan mamongda sathanaba so asumgi Vice President na khangan khiba leikrai Tribal family ki manungda khena balaiba pumna mak thadokuna tribal singi hak fangnaba puna hona minasi haina Benlalil Khautena makhatana khangalagle nakal amaromda Mitei lipuna adim jati manakta leiba asumgi office thong lonsin bagi thong ado asum ansam amadi KSO General Headquarter na akan mamongda condemn tarokli COVID-19 lecture maram oiraga status sida leiba government aided private amadi CBS sida affiliate toba school khudingmak hanagum chei tarani thoigi makhagi mahairoi sing yauna physical class hauragani haina education SK commissioner S Gyan Prakash na order mathokre order aduna hai hokiba July 22 da thokiba order amana chei tarani thoigi makhada leiba natraga class 7 fawbagi mahairoi sing August 8 fawba physical class toba lepkiba ado Manipur government ki Health Department ka kupna khanaraba matungda thasigi tang nipan dagi physical class hongnaba warep laure school khudingmakta physical class hogodoriba asida mahiroi amasung oza singna face mask upa mahiroi sing COVID-19 symptom utlabadi school tharak tanaba school authority na mama mapa iba singda pautak pigadabani school gi head singna oza singbu COVID vaccination mapung fana kapthoknaba mathok taba thorang sing tawgadabani hairi Cherapur Youth Development Club CYDC Khangabok Cherapur Lekai na sinduna Thambal Angangbi Canal sengdokre Lobok singda hojik ising fangdana leiriba si yenglaga amadi lekai asi lunan balekai ama oinabagi pandamda sengdokpani haina club asigi secretary Kundrakpam Somes na phongdoke makatana canal asida plastic bottle na chingba fata hauti thada bidanaba appeal tarakle Economically important livestock and poultry diseases with special reference to African swine fever Haibikiramda Joint Director District Veterinary Office Thobal amade Kakching na sinduna nomagi oiba awareness program ama Hairok Part 2 Chingdol ngagbigani Chingol Dakarokta ngarang pangthokre Thoram aduga mari lainana District Veterinary Office Thobagi Joint Director Dr. S. Binod Kumari na hai sasan loiba singda matam gi laina tilna kyana sasan singda narakba matamda matokaram na ngaktokadage haibagi matangda thoram asi pangthokane loinana farmer singi sentok lambidasu hena khumang chawsin ba ngamlagane handakta Kakching District ki hiang lamda leiba pig breeding farm amada African swine fever na ok mayam ama sihan kiba adudagi asigumba awareness asi pibagi tangai fadaba kaya leiragli haina Dr. Binod Kumari na phongdoki
Social Welfare Department के मिरेंग मखादा ICDS जुरीबाम के Child Development Project Officer निंगथौजम Parangona Sinduna जुरीबाम District के जुरीबाम चिंगदोंग लेकाइदा Aadhaar Enrollment Drive चतखरे Enrollment Program अदुदा Social Welfare Head Office के Aadhaar Enrollment के Trainer सु ओइरिबा हिदंग मयुम दयानंद शर्मा सु सरया के Supervisor अनिना सथकिबा Enrollment Program अदुदा जुरीबाम चिंगदोंग लेकाई अमदी अकोइबगी बेनिफिशियरी हुंपुतरा मंगा एनरोल तौके असिगुंबा एनरोलमेंट ड्राइव असे पांगथोकपीबगीदमक लेकाईगी मियाम अमदी बेनिफिशियरी क्याना सोशल वेलफेयर डिपार्टमेंट अमदी ICDS जुरीबामबु थागतबा फोंदोरकले Wanga Suba Assam Rifles More Amade More Youth Club Anina Sinduna AR gi Platinum Jubilee Thoranga Mari Lenana Independence Day Cup Football Tournament More gi Kalngam Lentol Ground da ngarang dagi hodokre Hodokpagi thoram maduda ADC Chandal gi Ex Chairman Lukhosai Jo ADC Chandal gi Member Cecilia Hawkip Wanga Suba Assam Rifles ki Town Commander Major Mahesh More Youth Club ki President Phillips ke Kongsai Amade More gi Tongan ba community gi Luchingba Singsu Sarya ke Hodokpagi match aduda Lendo FC amade Ngulminlan Football Academy ani sanake match adu Lendo FC na goal akum anida maipake Regamatang lominasi Welcome you all to Lunako Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Break ki matung miyam butaram nokchari makataba pau pizari Mamang ta July kunmari dagi kuntra mathoi fauba Bangkok ta pangthokiba sepak takraw championship ta sarugya kibe Olkasar sepak takraw gi sanaroi Apriyana kuntra manga suba Kings Cup lisingani kunithoi World sepak takraw championship ta bronze medal lawrakpada taram opagi thoram ama pangthokre Apriyana ngarang Silchar gi airport hek thongbaga Udarbon Pangram da leiba Pauna Brazabasagi mita mamangda miyamna lengyan yanduna taram okay Okpagi thoram aduda Pangram Mera Paibi Luki President Binodini General Secretary Pravarani Panilgi Secretary Kamini Jahadananda Sarma Amadi Bijoya Sarma na chingbasu saryaki Apriya Assamgi Lakipur Kunau dagini E Manikanta amasung E Padmavati Devigi machanupini Mamang tatang kuntra dagi kuntra matoi fauba All India Saisinkai Sitorayu Karate Do Federation Sinduna Kolkata gi Netaji Indoor Stadium da pangthukiba Taruk Suba International Karate Championship lisingani kunithoida Saisinkai Sitorayu Karate Do More branch ki sanaroi tara mathoina medal tara manga panglakre Sanaroi tara mathoina medal tara manga lawrakpa duda Maitai Council More All Manipur Students Union Tenopal District Committee Lining Thau Sanamahi Puya Santoglop LSPSL More Amade Sanaroi Singi Guardian Singna Sanaroi Tara Mathoida Pungning Thogatuna Harau Team no Opagi Thoram Ama MCM gi office da ngarang pangthokre Gold medal mapan silver medal manga amade bronze medal ama puna medal tara manga lauduna Manipur gi mingchat porakraba Sanaroi Singh adude Sinam Jason SS Rostam K Araya M Chingkhainganba N Mahesh TH Prem Kumar, Insila Naurem Chanu, Naurem Dolly Chanu, K Priti Chanu, I Puspa Chanu Amasung, O Pembem Chanu ni.
COVID-19 की लाइचत असिदगी ngaktoknaba achamba section torang khara ngang na chatpinaba MAMI TV gi maike degi nisingzari madudi yumdagi hek chatokpaga face mask upiyo miyamaga gi marakta futaru kerapa thambiyo MAMI khusatoi nam dokpiyo amadi COVID vaccine kapa yarabasing sungsoi soidana COVID vaccine kaptoktuna laichat asidagi kannaba myam puna honaminase aroibada maroiba pau amohanna पुलिस फाजन की असम की लुचिंग सिंह थादोकतबनी हाइब डिमांड असम की मतम कक्तब इकोनॉमिक ब्लॉकेट हौख्रे लेंगा की ऑफिस सिंह सोलोंसन बगी थबक सो हौरे मता आसिदा अयुकी MAMI TV न्यूज अपडेट लोसिंजरे हेन पाउगी दमक नुमिदुंबा पुंग 12 गे MAMI TV इंग्लिश न्यूज अपडेट मीटिंग दाबियो Tami Infotech Hafiz Sapta Minuthong near Traffic Island Store asida CCTV camera installation amadi servicing ahongba mamalda fangbigani laptop desktop printers amasung makhal khudingmaki accessories fangbigani loinana servicing gi khudong chabasu leigani laptop brand makhal suna wholesale rate leibagi khudong chabasu bizari akupa marol gi damak 7899080602 amasung 8787378886 ta contact tobiro Ichabu mahi tamhanba haibasi mama mapa singna machada piba ngamba khwaidigi chabu khudoni Slopland Public School biggest and the finest residential school Manipur gi oina lemjaningai oiraba mahi tampham ama oiriba khwaidigi chunaraba mafamda semgatlaba CBSE the affiliate toba higher secondary school oiri icha singbu admission tawidana mama mapa singna machada piba ngamba khwaidigi chabu khudol oibiu icha gi phajabalam chat sajati ahombadu ubiu Slopland Public School Kongjom HIV हाइबसी लंबी मरी खक्तदा मियो यमदगे मद संदे HIV positive ओइबा ममा मपादगी मचादा सखंगदब मियो सिंगा कोंडोम यावदना युमान मरी थंब मतमदा HIV संदे मी अमगा यतुम सिरिन वाइडुना सिजनबदा HIV संदोई अना लायंग द इकाप मतमदा HIV टेस्ट तोबदे इकापलबदी HIV संदोई चांग नायना अमदि नियम चुमना कोंडोम सिजनबना HIV दगी ngakthokpam sexual transmitted infection STI हाइबदी फिनुंगी लेना दगी सुंगा थोपंगमी अदुगा अंगांग पामद्रबदी कोंडोम सिजनबियो HIV हाइबा भाइरस असिना मिपुंग खुदिमक्ता सोखली मसिगी नमखै लेते चही लाइनिंग कांगलुप नत्रगा नुपा नुपी अंगांग खाइदे मसिना मी अमदगी अमदा मथंग मथंग संदोपंगमी अइना दोमु सिंगनरी HIV टेस्ट तोंनबगीदमक अइना दोमु सिंगनरी कोंडोम सिजनबगीदमक अइना दोमु सिंगनरी नसाबो HIV दगी कंजनबा HIV AIDS की मरमदा हेना कुपा मरन खंगनबगी दमक AIDS toll free number 1097 दा फोन तोबी इंग्लिश हिंदी नत्रगा मणिपुरी द वरी साबा यागनी नाको AIDS ऐप सु डाउनलोड तोबियो अमदी सिजनबियो हौजिक लमदम असिदा वाखल मपुम फाद्रिबा इंखलकलिबा नहा कया अमदी मयाई काबा चिंजाकता इराकनदुना लेरी मसिदा तुमिन्ना लैदुना येंबगी महुत्ता अचुंबा लंबी पुरकनबा होतनबा मथौ ताई हाइरिबा सेंटर असिदा मेंटल हेल्थ डिसऑर्डर अमदी ड्रग एडिक्शन की ट्रीटमेंट तौजरी अदोमदोंगी इचाइनाउ सिंगसु मथौ तारबदी लिंक्सिनबिरउ अदोंगिदमक्ता लेजरे याइपोक्पा रिहेबिलिटेशन एंड चाइल्ड केयर सेंटर क्वाकैथेल अखामलेका